lambi CMW High Court case lokhatri September nipan power pakum piraknaba government notice pikri Manipur government state asigi singa masum tamgi lambi sing matam sana semjendabadagi phibam suksilakli basiga mari lainana High Court of Manipur sumo to case lokhatuna Manipur government notice issue pikri High Court of Manipur gi Register General na lokalakpa monitoring of road condition in the state of Manipur haina mingthonba Sumoto Public Interest Litigation PIL ama High Court of Manipur na register tawkibani PIL adu ngasi motion hearing gidamak Chief Justice Compact Somashakhar amasum Justice Egoneswar gi division bench ta hearing chathaki PIL adu State Chief Secretary Principal Secretary Works Principal Secretary Commissioner Rural Development and Panchayati Raj Chief Engineer PWD amasum Chief Engineer Manipur State Rural Roads Development Agency na respondent oidi khongtha asi Manipur State Legal Services Authority masal san state asigi mafam sinba thungna lambi gi phibum ka hena phasilaktaba sigi matangda pikhalakpa detail report amagi matungina lakholakpani Member Secretary Manipur State Legal Services Authority masal san July 15 District Legal Services Authority na field assessment chathanaba khankibani District Legal Services Authority singna makhoi gi jurisdiction manung da lairiba lambi ki condition adu yingsilaba matungda pothole laiba lambi singda miyeng thamlaga GPS taking tawraba photograph sing mafam adu gi miyam gi wapam amasum lambi phatabana thokpa khudong thiba thakdok singi matangda marik sumber report pikhalaknaba khankibani Manipur gi singa masum tamgi mafam punamakta gi khonggalakpa apunba report atu August 5 da High Court of Manipur gi Register General da lan khalaki report adu yam khudong thiningai oiraba lambi sing mapung oina hospital sing taba lambi court educational institution amasum kaithel sing taba lambi sing akhanaba miyeng thamlaga palaki report adu miyam gi kholaw hanjin wakat khiba khongjang changsin khiba amasum school anga amasum legal professional sing yauna khudong thiba Thawdok si hivna sokhibagi record sing yaurki government miyam khudong thiba thokdaba amasum gari chatpa yaba lambi sing piba ngamdaba habisi constitution gi article 21 piriba right to life khongauna bani masida punsibu nungaiba amasum ikai khumnabaga loinana hingba amasum essential service ngi khudong saba phanganabagi right adu piribani nungju thagi matam asida lambi thonggi phibam ka hena suksin halle amasum lambi gi khudong thiba thawdok thokpagi jang hengat hanaba maram hele PIL asina makhatana miyamgi punsi mangandanaba aso apan thuondanaba masum sel thungi khudong sadaba thauhandanaba mapung oina angang singa masum ahal oiraba sing miron binupi singa masum haksangi phibam tongalaba miyoi singda khudong sadaba thuondanaba judiciary na miyeng sangwinaba wapam thamlaki respondents gi notice issue tawbinaba phibam soklaba maru oiba lambi sing akaknaba matamgi manungda semjin hananaba poktak bibinaba thabak to onthoktabi yengsinanaba monitoring committee ama semba natragana Emeka security ama hapa loinana road inventory tender budget allocation amasum semjinba amasum black topping gi matam yawa status report ama pihan binaba PIL aduna haijaki kona petitioner gi maikaida lepkhiba case Tarun Kumar respondent gi council oina advocate general lenin hizama amasum L Somendro Roy gi wapum taraba tungda respondent sing the September 9 phawb gi manungna pakum piraknaba notice issue tawki makatana lambi sing semjinba amasum maintenance ki thabak tawgadaba authority natragana agency sing gi mingi list ama piraknaba sukhanki panmaya bani mamangi sahida Imphal yauna Manipur gi mafum kiyada ahumlak ising isaw thokiyoga loinana handaki sahidagi yamdrabada ising isawgi phibam anirak hana mayona khre khusiem gini haina basu yawba ising isaw sing hana mayona batana tana nong khara kana hekta subuga lambi thumjindun ising isaw man phibam mayona dura lakiba madi lambi sing khara kaiba horakpada semjindabana maram oiduna mamangi sahidagi hona mapum khara khakna tana Manipur gi ayamba lambi sing phibam yamna sadan lerakli Haukiba sahidagi lainga ki lusingba singna lambi gi phibam yamna phatre haiba khangi miyamda hainingai leitana nungai ramroi haibisu khangi amadi nong heknga hangbaga lambi puna semjilagani haina lakthokiba laikrabasu lambi singna ningthina semjindana lairakpa marakta hana lambi puna ising thumjinduna leibana phajana chatpa yaba lambi sing laisilaktabadagi lambi gi phibam gi matangda kotna phawba thabak lokhalakpani NH2 da Gari lakpa yadringai NH 37 su salak sari gari lanba yarakta numit mangani suri sei sigi jun amadagi national highway to Imphal Dimapur lambi gi fesamada lambi tatkibadagi gari phauna ba yadana leiringai gi serakta Imphal Jiribam national highway kuntraga teresu salak sari
oinamlongdagi Kambiron Pawbagi Saurana kilometer kulom sang malambigi pipum ka hena soksin badagi zuribamdagi hokiba sogol sinamita sanglakiba gari sing oinamlonggi sebilong Pawbagi marak ponduna lady haidi National Highway to Impal Dimapur Lambigi Nagaland gi Pesamad Lambita Kivaduna National Highway da gari mapung paduna sanglaktaba tha ani makhairo hazilaglavani lambi asida kangkhong taruk panba gari singnatana atai gari asobo sing changlakpa yadabana gari ayamba National Highway kuntraga tare Impal Jiribam National Highway sida oina sanglakpa gi lambi asida gari lakpa gi sang hengalakibani Manipur miyam gi oina National Highway ani asina puksak lambi oiduna lakpani National Highway ama satpa yaraktaba matamda atopa madu sijinaraga alamda masigi miyam gi nomgi tangai phadana sangdraba yadraba pulam sing punsilaknibani adugo National Highway 37 gi oinamlongdagi kombirong phawgi saurana kilometer kulom sangba lambi ase phibam ka hena phalaktaba sina lamda masigi miyamda ka hena khudong sadaba meuna halairi lambi ase gi oiriba phibam gi matangna All Manipur Road Transport Drivers and Motor Workers Union Driver Union gi General Secretary Maimom Anilna paukshi madhai National Highway kuntraga tarik ko inamlongdagi kombirong phawgi saurana kilometer kulom sangba lambi gi sarwasi Ganpati Company Kauba company amana NSCN gi sub contract lorga lambi double lane onthok pigi thabak suribani lambi asida thabak suribasing asi company asina matam sana thabak sudabana ngasi di gari sadok sin tawbur sauna khudong sada ba thonuna miyam gi tangai phadaba polam sing phangana na bohona ba sauna khudong sada ba thola ko yaba gi pibamda leire haina mararski sing kakharak pigi kaktharakwigi laikom lainang sing lambi da paisinduna leibana gari sing lakpana nan mamasum lambi angamba saruk singda pot thana yaw truck sing amasum thaw amasum LPG gas pu tanker sing karak pangamdana lekhi lambi mati asi lanthona bohona da gari gi miyoi sing awab oiri haikinasu pawusda makhatana su phungdorakli naga sing khongjang sangsinana bale lepna khre governor ga naga MLA ahunga wa khana khre United Naga Council UNC gi Emergency Presidential Council meeting na khongjang sangsinana ba warep laukibaga loinana makhoi gi khongjang amasum chathagadaba mawong mataw numit 15 gi manungda laukthona ba warep laukre Senapati District Headquarter pangthokiba UNC gi makhada leiriba Naga Tribe ho sing gi President sing mifam aduna lengana makhoi gi demand sing thabak to ontokpiraktabagi matangda khanaki haidi Center na Free Movement Regime Satna hallu amasum Naga ipai pugi lamda ngamkai sambal khavi yaro have demand tawraduna haukiba July kungani thu Manipur government numit kunni gi matam piba ultimatum ama pishin kibani makoina pigiba numit kunni gi matam adu loiraba phawda Manipur government amasum India government na free movement regime lakthokiba amasum ngamkai sambal khavi gi matangda hanadagi phirep hongdana lairakpadagi UNC na Naga miyam na khongjang sangsin ba hona ba wapum thorakibani khanaraba matungda emergency presidential council meeting asu puthokna ba warep laukibani pangthokna ba warep laukibani UNC na hai government gi mayok free movement regime laukthokpa amasum ngamkai sambal khawa ga mari lena khongjang sangsin ba natana atai lambi amata leiti UNC gi sirolaman hai isu osi gi matangda mamang thak tuan khongjang kya sangsin khre miyam gi khongjang kya sakre memorandum kya pisin khre press statement kya mari lena basingi nakong yauna thokiba lekre adumainamak tabagi hainabi leitraba government gi thawong sina miyam gi khudong saraba se ko onana ba akan ma khongjang sangsin ba natana lambi leiti masigi damak sangsin gida ba khongjang amasung khongjang gi mawong adu numit 15 gi manungda laukthokлагani hairi maram masina UNC na masigi constituents unit sing subordinate unit sing amasum associate unit sing all Naga student association Manipur Naga women's union amasum Naga afroki miyam na mafam kudimakta sem sanaba paw sing honana ba appeal tawki governor ga Naga MLA ahunga wa khanakhri free movement regime FMR semdokiba amadi border fencing khabagi matang na ngasi Manipur gi governor Ajay Kumar Bala amadi state asigi Naga gi MLA ahunga wa khanakhri Rajbona governor unakhiba yaukiba MLA sing aduri Naga People's Fronts NPF ki MLA Singai Assembly constituency ki MLA Khasib Basum amadi Phungyer Assembly constituency ki MLA Laisio Kaising yaun Independence MLA oriba Karong Assembly constituency ki MLA ke J Kumo Sani unabadu free movement regime semdokiba amadi border fencing khabagi matana kupna khana khemadi governor hiramsigi matangda mathau taba lokhatpam tokko khongthang sing lokhatpiu
हिराम अनि असि matangda tholakliba wathok asigi waroisin puranaba honabiu haina MLA singna taksinki panbayabad FMR semdokiba amadi border fencing khabagi mayokta naga gi lairiba tongan ba lupsing akan ma khongjang changsinduna laklibani UNC yauna naga gi lairiba tongan ba lupsingna mamang thagi kungani thoida manipur lengakta aiba sirol piduna FMR semdokiba amadi border fencing khaba yaro hakibani siroduna hairiba thabak ani asigi matangna lengana lokhatham thokpa thabak sing numit kunni gi manung lokhat kadabani haina ultimatum speak hibani FMR semdokiba amadi border fencing khabagi mayokta naga gi tongan lup singna sinduna naga singna khunda mafam singda akan ma khongjang sing changsin ki balakibani lainga ki office picketing tawkiba su lakibani FMR semdokiba amadi border fencing kharakpa sina batam kya mamang di ngamkhai manakta leiba naga singda saungna singna papukhale amadi khongthang asi hando o haina naga singna demand tawduna lakibani loan gi nam thakta lakh taraga manga rong khongwat khri mayang Imphal Assembly constituency ki manungda leiba miyoi kunga tereta fisheries amasum pigri gi loan pigani haiduna nam thak toraga puna lupa lakh taraga manga rom yam di khongwat khri haina sen khongwat khibadi ki awaba tahuraba singna phongdorakli loan pigani haiduna bank ta sen deposit tawhalaga loan di pibidraba mayang Imphal gi ngayokpa masum ok yokpa farmer singna sinduna mayang Imphal da pangthoki ba pawmi sing unabada awaba taraba sing imut sinduna mayang Imphal maning laikai IB road gi khetrimi sanatom manhai fisheries amasum pigari gi farm singda loan pigani haina sen khonggat khiba miyoi du gi maming nandaibam surjarbala allies tanthan kawi mak Imphal gi moirangkhom sagwaijam lairakta leiba giving hand foundation north east zone gi chairman Giving Hand Foundation North East Zone registration number and ND 2702019 under Society Registration Eki Makhada Laiba NGO Sigi Chairman Nandaibam Surjabala Allies Tanthana Sinduna English Ngani Kunga Humdagi December Taragategi Kunga Matu Pawa Numit Mangani Subna Mayang Imphal Laiba Brad Boys Association BBA gi Indoor Holder Integrated Farming Soil Conservation and Wetlands Conservation Highway Training Program ama pangtokki ai Haidiba training program du saruk yariba mayang Imphal gi ngayokpa masum ogloiba farmer singda nandaibam sujabarna allies tanthana ngayokliba farmer masum ogloiba farmer singda sada kuntra gi subsidy yawba loan pigani haiduna punna farmer kunga romdagi makoina lawgadoriba loan gi sanfam adugi sada tara gi sanfam hana bank to deposit taunabagi ni haiduna lupa lakh taraga mangaro khongat ki haina makna akan maral sirakli bank to deposit taunabagi sen khongat khraba ngayokpa masum okloiba farmer kunga taret surjabarna sanction letter pibaga loinana giving hand foundation hariba NGO siga farmer singa duga agreement pina kheba wapam thamladuna loni singi weba IDF first bank da account hangle habaga loinana NGO sigi chairman surjabarna loni singi account sen sungsoi soiduna athubura sanal lagan haina khan ke dubo ngasi pawu sen sanglak pa masum phangba leitri haiba wapam hakna phongdokki hairi Kuki NP gi wapam TIM na yakidri Kuki NP Manipur kim na phongdorakhiba aranba khatnaba hauba amasum miyam lana lamjinggadaba wapam sing thadau NP Manipur TIM na yakidri August 3 TIM gi miyoising Imphal da wari sanakhiba duda miyeng thamlaga Kuki NP Manipur na thokiba sirol adu puwari semdonaba thadau gi yalomi oibigi saktamna kaihananaba amasum kangluki irang tho onanaba satarakpa thongne kumja English ngani ga kunga homdoida Manipur irang tholakraba matuna Kuki supremacist amasum militant singna thadau lusingba singna kihanbegi thabak satarakhi matamaduda thadau NP constitution thugai thadau group ani tholakhi sai edu October Champura KNO gi sympathizer sing the same kiba thadau tribe council amasum kangpokpi da kumja English ngani ga kunga mari gi April da UPF ki sympathizer sing the same kiba thadau NP general headquarter asini kanglup anima Kuki singi tokhai balenga tanabigi dimana duda phong na sogat pakangpune Kuki singa wakhalon da thajba kangbuna yang thadau youth international thadau Kuki apa haibana singo sasinaba purup kya sangbalakhi miyam samamnaba ponki singnaraba kya sina kumja English ngani kunga mari August 3 da laiba 8 da lairiba thadau Deospar singna thadau community international semkibani thadau NP Manipur sina thadau singi oinadi apunba budi ema oiribani thadau singde yalomi oina laira ema sum Kuki singna kaidongai da pulakti thadau NP Manipur na thadau NP constitution da thajaba thamdi ema sum tokhaiba furup ama oina lairak libani ema sum Kuki singi wakhalonda thajaba thamde masigi wafam asi thadau
Convention 2024 da mayek singna lauthokhrabani thadau singi lusingbwa singda ing tapa hanjinhana ba matam supara leptuna lakni irang asina makoi gi imung munung amasum masamak ki halakpagi thaudok sing thokrabasu ing tapa hanjinhana ba sapsana lepli Manipur ing da tapthaba phibam lakhana bagi dama Kuki Zomi Mar militant group sing amasum Manipur lenga haminaraga wari sanaba mathoktai maram asina Manipur gi government ama sumiyam na thadau miyam sokot pinaba apple torokli Tata tipper na thom na nupi ama lekhidri Imphal lamsang tamna lakhiba tata tipper amaga lamsang ki Imphal tamna lakhiba Honda Activa amaga thumjina bada Activa thoduna lakhibi nupi edu lekhidri thaudo si ngarang numidang waram pung mariga makhairam tarakpa du wide oripo kangsub rot thokibani thaudo adu lekhidra ba nupi edu takyal khongbal maning lekai digi ayekpam sarita saikun apapa sawa khoi thaudo adu sienari tata tipper adu gi registration number MN01 AA2243 amadi Activa adu ki registration number na MN01 A62402 ne hari NNPZ ki working committee na IM da moral kya shakli IM na pamli basi in tanking reserve forest lauraga Nagaland Manipur amasum Assam ki corridor bu control tawbani Nagaland khakta ki natna Nagapur ki tuan malup sing apex budiam oriba Naga National Political Groups NNPZ ki working committee na National Socialist Council of Nagaland Isaac Muiba NSCN IM da akan bawa pham sing phunglok na tuan maral sing sikre ngarang NNPZ singi working committee ge meke de ki thoki ba sirol amana NSCN IM na hausik tawri bis Naga singi warusin ma purakna banate natraga Naga ki phiral Naga constitution natraga Naga integration ki damak khona basunati haraduna lahulo basina tawri basidi intank reserve forest khakta gi ne amasum Nagaland Manipur amasum Assam ki corridor singbu control tona khona khakta ni hanisu fonglokre India lengan halaiba sigi awang nopok state sing de lairiba lahulup singi manung digi khwai digi mapangal kan lahulup amani haina laudun ceasefire tawnaga framework agreement ama phawbu khuyek pinaraga Naga miyam ki political solution ama purakna bani haiduna lisang sina wari sanaragri basibusu working committee asini yaning daba phungdorakli IM na makhoi gi phiral amasum constitution bu na tasing namak Naga miyam gi insurance policy amadigi hena lumna lawi aduga urkhul amadi atopa mafam sing da leiba assessing su Nagaland gi lanthum da makhata na paisin hanna bagi emotional oiba khulai ama sujinari hari IM na Naga gi flag amasum Naga gi constitution hairakli ba sidi political solution amagi saru ama oina constitution na pirakadaba yamna samba dimani haire duga intanking reserve forest paring transfer tawhanbaga loina masigi akoibada leiriba mafam singbo sangbatna bo honariba sisu Manipur khakta dagi lak Naga singi township ama siamna bani hana sumaral sidi mafam asi siamlaba matung anauba political gi thorang amagi makhada political amadi administrative power leiba senior tangkul member sing lenga hanana thorang so IM na tawri hadi asuguma makhali IM gi political gi bokhum sing si makhogi Nagaland state gi yawriba civil amadi military workers sing yawba phawba haidokti haiba wafam phong do ragli du tenana sum na myam na thamjagi hausu kuna di myam paw sumata solution jarage makhataba ana wabde